Mayam sigi kanosi panbiji aigi Heithum amaga yam chawna panbaduneba aje handak nong khara tabada kian gi lerameba ado yam thumdi thumme ado hunjik aina tawdoisi Laibak Leihao Sinbiba sigi gamla sida tha hongdokpiradoineba ado si lauthoga yenganda kaiguma mara yamamaga di root pruning chu tawdoineba ado Laibak Leihao Sinbiba Jerang di lapuk ko ya bring bas mara ya mame tu mara pa da nakan yung sabi dito to si prune tawrage si root pruning tawba matamda hunjik chi October ni ko October or cho hek pan ba loikibaga dum root prune tawba che kaso akai ba leite December da tawge su November tawge su yai ado hunjik adum sinbirage mathang chahi da phajana panna bagi dama ado tawdrigan da khoina sindariba khuchu khulai do sanitize phajana tawthok piyo ba hadi mara manungda si tin pa magadi kano taw matamda si direct wana kasakra daun tawbo yawe kakpa yadabaduna katina kawtun Sigi root prune tawba kanaba che akhoi panbi chi kano tawdoineba chang amada dum leidoine pungaga yam chawkhal khiroi doba gamla da thaba gida maktane root prune je dum chahi ani leiraga tawba yai ahum leiraga tawba yai Laibak Leihao de dum chahi adumaina dum chahi ani ahum leiraga dum sinbiba yai sumaina phajana kakchaktaba je sida phajana kaktri je phajana sanitize tawba so busil ka tabu ko kay dabra kaide mara yam ga isin kaibada dun chupdo adu su to chuptana ba hoi duga matai si jo ka lauthok toine mathang phajai dai ba matai si dum khara dum lauthok khadon ado akhoi root prune taw loigra matungda karigumba mana si yellow ka chilaga kian ba khotpa tawraga ju kajo ching siroi ko ado si tham root prune taw loibaga thambadi urumda thambiyo yab lai bane da urumda mi kain thamdana adum tha amagi chang nung chawbuga yaram yam ka khri ka pitru pe hora nung tani ni lien ba chang de khallaga sigi root prune taw khara loigra matungda mathang sahida aigi care gi makha polego yam pan ba yai pan da ba yai ado niyom gi matungina di root prune taw khara ba matungi sahi si mahi yam pan gandeba ado adum aina care gi makha di pole
ꯑꯗꯨꯒ ꯃꯊꯪ ꯌꯣꯜꯂꯛꯄꯗꯗꯤ ꯄꯥꯟꯕ꯭ꯔꯥ ꯆꯍꯤ ꯑꯅꯤꯒꯨꯝꯕ ꯐꯥꯔꯛꯄꯗꯗꯤ ꯐꯖ ꯄꯥꯟꯗꯣꯏꯅꯤ ꯁꯤ ꯃꯅꯥ ꯐꯖꯅ ꯄꯨꯡꯅ ꯂꯩꯔꯤꯁꯦ ꯁꯤꯗꯩꯗꯤ ꯋꯥꯡꯈꯠꯂꯔꯣꯏꯕ ꯔꯨꯠ ꯄ꯭ꯔꯨꯟ ꯇꯧ ꯊꯝꯃꯒꯗꯤ ꯄꯥꯝꯕꯤꯁꯤ ꯀꯩꯅꯣ ꯇꯧꯅ ꯂꯩꯗꯣꯏꯅꯦꯕ ꯃꯊꯛꯇꯁꯨ ꯄ꯭ꯔꯨꯟ ꯇꯧꯗꯣꯏꯕ ꯃꯊꯛꯇ ꯃꯊꯛꯇꯁꯨ ꯄ꯭ꯔꯨꯟꯗꯤ ꯇꯧꯅꯤ ꯌꯥꯝꯗꯤ ꯀꯥꯔꯛꯑꯔꯣꯏ ꯃꯈꯥꯗ ꯃꯔꯥ ꯁꯨꯝ ꯀꯛꯊꯠꯂꯒꯗꯤ ꯃꯊꯛꯇ ꯒ꯭ꯔꯣꯠ ꯇꯞꯂꯛꯇꯣꯏꯅꯦꯕ ꯃꯍꯩ ꯄꯥꯟꯕꯗꯤ ꯔꯨꯠ ꯄ꯭ꯔꯨꯟ ꯇꯧꯕꯁꯨ ꯌꯥꯝ ꯀꯥꯟꯅꯕꯅꯤꯀꯣ ꯃꯍꯩ ꯄꯥꯟꯕꯗ ꯐꯖꯅ ꯄꯥꯟꯗꯣꯏꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯁꯤꯟꯗꯔ ꯒꯝꯂꯥꯁꯦ 16 ꯏꯟꯆꯀꯤꯅꯦꯕ ꯀꯩꯅꯣ ꯑꯩꯅ ꯁꯤꯗ ꯐꯖꯅ ꯍꯣꯔꯤꯁꯦ ꯏꯁꯤꯡ ꯆꯠꯅꯕꯅꯦꯀꯣ ꯑꯗꯣ ꯁꯤꯗ ꯍꯣꯔꯤꯁꯦ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯁꯤ ꯈꯨꯝꯕꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯦꯀꯣ ꯍꯥꯏꯕꯗꯤ ꯍꯌꯦꯡ ꯁꯤ ꯂꯩꯕꯥꯛ ꯍꯥꯞꯀꯥꯟꯗ ꯏꯁꯤꯡ ꯆꯥꯏꯀꯥꯟꯗ ꯏꯁꯤꯡ ꯆꯠꯄꯗ ꯂꯩꯕꯥꯛꯇꯨ ꯆꯠꯄꯅꯦꯕ ꯑꯗꯣ ꯑꯍꯣꯕꯗꯨ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛ ꯆꯠꯍꯟꯗꯅꯕ ꯋꯥꯅꯤ ꯂꯩꯕꯥꯛ ꯆꯠꯍꯟꯗꯅꯕ 시기 포팅 믹스 마땅다 하이자람게 시기 포팅 믹스 또요 레박시 소이 따리죠 시카마이나 CM게 마tamda 아고기 레박나 30% 오라니 Y 30% compost 30% aduga 폴리 랭오이도 10%네고 아묵초 하나 하이자람게 레박 30 아데디 Y 초 30% compost 30% aduga 폴리 레박투나 폴리 랭오이도나 10%네 시기 수면에 또 빠지나 우리 감라 얌 썰간데 탕도 탕진 떠보다 얌 룸보도 양도네버 시기 지바우 양양이네버 아이디 그노 레바키 퍼센테이지 한다 하락보도 Y 퍼센테이지 컴포스 퍼센테이지 마나나 떠록보도나 그노 또 할리네버 양 할리네버 Sorry. Abitang yabring. Shape chip mana din. From the kutter from tuni. From the crab till a yan. 시기 사이즈 엄라서 저희가 하면 시라 좀 타르다오네 시대 좀 홍어로는 시 감나서 좀 프루닝 떠가 프루닝 루트 프루닝 시기 프룬 떠리바 마옹지라 좀 프룬 떠러가 좀 좀 탐도이네 힐레박시 마라스 넣어주시는 마라스 넣어도 되시는 마라도 khara dum lok thok pi ga si jo dum sinna ba ya gi doi ne e mara ji khara lok thok pi ga dum compost hapchil laga y hapchil laga dum sinna ba ya rak doi ne 마삭기도 마삭기 레박 레하오 har hapkhibagi fazaishi 시드 포팅 믹스 사이 하이비기 30% 10%도 hoi 아주 그래뉴얼스 가도 합부주 합 yai 마망도 합기도 마망 비디오다 시기 레박 아이나 한번 톤질람버제 카지 톤질리 쫄리지 막 공모야 쫄리지 시 야링에 주면은 쫄할로이 돔 막진 떨어져 막진 떨어졌더니 레박 지카지 현 말이 ꯑꯗꯨꯝ ꯁꯤ ꯐꯖꯅ ꯀꯦꯌꯔ ꯇꯧꯔꯒ ꯑꯗꯨꯝ ꯃꯊꯪ ꯑꯣꯜꯂꯛꯄꯗ ꯍꯟꯗꯛ ꯑꯃꯈꯛ ꯄꯥꯟꯈꯤꯕꯗꯣ ꯃꯊꯪꯗꯗꯤ ꯑꯗꯨꯝ ꯈꯔ ꯍꯦꯟꯅ ꯄꯥꯜꯍꯟꯒꯦ ꯍꯥꯏꯕꯗꯤ ꯃꯔꯥ ꯀꯛꯊꯠꯈ꯭ꯔꯕꯅꯤ나 ꯌꯥꯝ ꯄꯥꯜꯍꯟꯒꯦ ꯍꯥꯏꯕꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯝ ꯈꯔꯗꯤ ꯑꯃꯗꯨꯗꯩꯗꯤ ꯍꯦꯟꯅ ꯄꯥꯜꯍꯟꯒꯦ ꯆꯥꯎꯏꯀꯣ ꯐꯖꯅ ꯆꯥꯎꯋꯦ ꯊꯨꯝꯁꯨ ꯊꯨꯝꯃꯦ ꯀꯦ ꯂꯩꯔꯝꯃꯤꯅꯦ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗ꯭ꯔꯦ ꯍꯩꯗꯨ ꯅꯣꯡꯉꯥꯜꯂꯀꯥꯟ ꯅꯣꯡ ꯆꯨꯕꯗ ꯀꯦ ꯂꯩꯔꯝꯃꯤ ꯏꯁꯤꯡ ꯆꯥꯏꯗꯣꯏꯔꯣ ꯏꯁꯤꯡ ꯆꯥꯏꯗꯣꯏꯅꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯂꯩꯕꯥꯛ ꯍꯧꯖꯤꯛꯀꯤ ꯄꯣꯇꯤꯡ ꯃꯤꯛꯁꯦ ꯐꯖꯩ ꯐꯖꯗꯦ
ꯐꯖꯩ ꯐꯖꯗꯦ ꯈꯪꯕꯗ ꯏꯁꯤꯡ ꯆꯥꯏꯕꯗ ꯖꯔ ꯖꯔ ꯆꯠꯀꯅꯤꯕ ꯇꯥꯁꯤ ꯇꯨꯔꯛꯑꯣꯏꯗ꯭ꯔꯥ ꯆꯦꯛ ꯑꯅꯤ ꯁꯤꯗ ꯗ꯭ꯔꯤꯞ ꯏꯔꯤꯒꯦꯁꯟꯒꯤ ꯗ꯭ꯔꯤꯞ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯟꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯏꯁꯤꯡ ꯋꯥꯠꯇꯅ ꯃꯈꯥꯗ ꯇꯥꯔꯛꯄ ꯐꯥꯎꯒꯤ ꯆꯥꯡꯅꯦ ꯆꯥꯏꯁꯤꯟꯗꯣꯏꯁꯦ ꯏꯁꯤꯡꯁꯦ ꯖꯔ ꯆꯠꯀꯅꯤꯕ ꯀꯪꯈ꯭ꯔꯤꯁꯤ ꯖꯔ ꯖꯔ ꯁꯤ ꯄꯣꯠꯇꯤꯡ ꯃꯤꯛꯁ ꯐꯖꯕꯩꯅꯦꯀꯣ ꯏꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯖꯔ ꯆꯠꯍꯟꯒꯗꯧꯅꯦꯕ ꯅꯣꯡ ꯀꯟꯅ ꯆꯨꯁꯤꯜꯂꯀꯥꯟꯗꯁꯨ ꯇꯨꯡꯉ ꯂꯩꯇꯅꯕ ꯖꯔ ꯖꯔ ꯃꯈꯥꯗ ꯆꯠꯍꯟꯒꯗꯧꯕ ꯇꯥꯔꯛꯇ꯭ꯔꯤ ꯏꯁꯤꯡ ꯈꯔ ꯍꯥꯞ ꯌꯥꯔꯦ ꯇꯥꯔꯛꯄꯩ ꯆꯥꯡ ꯐꯥꯎꯅꯦ ꯆꯥꯏꯁꯤꯟꯗꯣꯏꯁꯦ ꯇꯥꯗ꯭ꯔꯤꯕ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯆꯥꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯆꯥꯏꯔꯒ ꯃꯔꯥꯁꯨ ꯑꯌꯥꯝꯕ ꯂꯧꯊꯣꯛꯈ꯭ꯔꯒ ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯏꯁꯤꯡ ꯆꯥꯏꯕꯁꯦ ꯁꯤ ꯐꯅꯌꯥꯝ ꯀꯨꯏꯅ ꯆꯥꯏꯗ ꯌꯥꯅꯤꯕ ꯑꯃꯨꯛ ꯎꯔꯨꯝꯗ ꯑꯃꯨꯛ ꯊꯝꯃꯗꯤ ꯀꯩꯅꯣ 1 ꯃꯟꯠꯀꯤ ꯆꯥꯡ ꯏꯁꯤꯡ ꯆꯥꯏꯗꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗꯨ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨ 1 ꯃꯟꯠꯇꯤ ꯐꯥꯔꯣꯏꯀꯣ ꯑꯗꯨꯝ ꯍꯞꯇꯥ 2ꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯆꯥꯏꯕꯗꯤ ꯌꯥꯅꯤ ꯑꯗꯨ ꯀꯪꯉꯦ ꯇꯣꯞ ꯑꯗꯨꯝ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯕ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯇꯥꯡ 2ꯒꯤ ꯆꯥꯡꯁꯦ ꯁꯥꯏ ꯊꯤꯡꯖꯤꯜꯂꯒ ꯌꯦꯡꯉꯣꯕ ꯁꯥꯏꯒꯤ ꯑꯦꯔꯤꯌꯥ ꯇꯣꯞ ꯁꯣꯏꯜꯁꯦ ꯀꯕꯛ ꯀꯪ ꯍꯧꯔꯕ ꯑꯃꯨꯛ ꯆꯥꯏꯁꯤꯟꯕ ꯌꯥꯔꯦꯕ ꯏꯁꯤꯡ ꯑꯗꯨ ꯀꯪꯗ꯭ꯔꯤ ꯐꯥꯎꯗꯗꯤ ꯇꯣꯞ ꯂꯦꯌꯔꯁꯦ ꯀꯪꯗ꯭ꯔ ꯇꯥꯔꯒꯗꯤ ꯏꯁꯤꯡꯁꯦ ꯆꯥꯏꯁꯤꯟꯕꯤꯔꯨꯅꯨꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯣꯠꯇꯤꯡ ꯃꯤꯛꯁꯁꯦ ꯐꯖꯅ ꯁꯦꯝꯃꯒ ꯍꯥꯞꯈꯤꯕꯅꯤꯅ ꯍꯧꯖꯤꯛ ꯑꯣꯛꯇꯣꯕꯔꯅꯦꯕ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯐꯥꯎ ꯀꯝꯄꯣꯁ ꯑꯦꯅꯤ ꯀꯝꯄꯣꯁ ꯑꯝꯇ ꯍꯥꯞꯄꯔꯣꯏꯕ ꯁꯨꯝꯅꯇꯒꯤ ꯏꯁꯤꯡ ꯆꯥꯏꯕꯗ ꯈꯛꯇꯅꯦ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯦꯕꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯐꯦꯕꯋꯥꯔꯤꯗ ꯍꯥꯞꯄ ꯍꯧꯒꯦꯁꯨ ꯌꯥꯔꯦ ꯃꯥꯔꯆꯇꯒꯤ ꯑꯗꯣ ꯐꯦꯕꯋꯥꯔꯤꯗ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯥꯔꯆꯇ ꯍꯥꯞꯄꯅꯤꯕ ꯈꯔ ꯁꯥꯒꯠꯂꯛꯄ ꯃꯇꯝ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄ ꯀꯩꯅꯣ ꯃꯄꯥ ꯆꯥꯅꯅ ꯃꯄꯥꯟ ꯁꯥꯔꯛꯄ ꯃꯄꯥꯟꯗꯨ ꯆꯥꯅꯅ ꯃꯥꯔꯆꯇꯒꯤ ꯍꯥꯞꯄ ꯍꯧꯗꯣꯏꯅꯦꯕ ꯀꯝꯄꯣꯁ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯅꯦ ꯑꯗꯨꯝ ꯒꯝꯂꯥ ꯁꯤꯟꯕꯤꯗꯕꯤꯗ ꯒꯝꯂꯥ ꯆꯦꯟꯖ ꯇꯧꯕꯤꯗꯕꯤꯗ ꯃꯥꯒꯤ ꯁꯥꯏꯖꯁꯨ ꯑꯗꯨꯝ ꯊꯝꯒꯦ ꯍꯥꯏꯔꯒꯗꯤ ꯆꯍꯤ 2 ꯅꯠꯇ꯭ꯔꯒ 3 ꯑꯩꯈꯣꯏꯒꯤ ꯃꯔꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯔꯨꯠ ꯄ꯭ꯔꯨꯟ ꯑꯗꯨꯝ ꯇꯧꯊꯣꯛꯄꯤꯌꯣ ꯁꯤ ꯔꯨꯠ ꯄ꯭ꯔꯨꯟ ꯇꯧꯕꯗ ꯀꯔꯤꯝ ꯀꯤꯔꯨꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯁꯦ ꯑꯗꯨꯝ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯔꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯔꯨꯠ ꯌꯥꯝꯃꯜꯂꯒꯁꯨ ꯏꯁꯤꯡ ꯆꯥꯏꯕꯗ ꯐꯖꯅ ꯑꯗꯨꯝ ꯀꯪꯈꯤꯕ ꯊꯨꯅ ꯀꯪꯈꯤꯕ ꯏꯁꯤꯡꯁꯤ ꯖꯔ ꯆꯠꯄꯅꯦꯕ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯩꯕꯗ ꯄꯥꯝꯕꯤꯁꯤ ꯐꯖꯅ ꯃꯍꯩ ꯄꯥꯟꯕꯁꯨ ꯉꯝꯃꯣꯏꯕ ꯃꯄꯥꯟ ꯁꯥꯕꯁꯨꯉꯝꯃꯣꯏꯕ ꯁꯨꯃꯥꯏꯅ ꯔꯨꯠ ꯄ꯭ꯔꯨꯟ ꯇꯧꯊꯣꯛꯑꯒ ꯐꯖꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯊꯝꯕ ꯃꯇꯝꯗ ꯃꯦꯟꯇꯦꯟ ꯇꯧꯕꯤꯕꯅꯤꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤ ꯁꯤꯒꯤ ꯁꯨꯝ ꯁꯥꯡꯗꯣꯛꯇꯧꯔꯦ ꯔꯨꯠ ꯑꯅꯧꯕ ꯊꯣꯔꯛꯏꯕ ꯑꯅꯧꯕꯁꯤꯡꯁꯤꯅ ꯃꯆꯤꯟꯖꯥꯛ ꯀꯩꯅೋ ꯆꯤꯡꯈꯠꯄꯗ ꯄꯥꯝꯕꯤꯗ ꯃꯆꯤꯟꯖꯥꯛ ꯆꯤꯡꯈꯠꯄꯗ ꯃꯇꯦꯡ ꯑꯣꯏꯗꯣꯏꯅꯦꯕ ꯔꯨꯠ ꯑꯅꯧꯕꯗ ꯑꯔꯤꯕꯅ ꯃꯆꯤꯟꯖꯥꯛ ꯆꯨꯞꯁꯤꯟꯗꯦꯕ ꯔꯨꯠ ꯑꯅꯧꯕꯁꯤꯡꯁꯤꯅ ꯃꯆꯤꯟꯖꯥꯛ ꯂꯣꯏ ꯆꯨꯞꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯄꯥꯝꯕꯤꯁꯦ ꯍꯦꯜꯗꯤ ꯑꯣꯏꯅ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯝ ꯃꯇꯝꯒꯤ ꯇꯧꯕꯗꯣ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯉꯁꯤꯒꯤ ꯄ꯭ꯔꯨꯅꯤꯡ ꯇꯧꯕꯁꯦ ꯇꯧꯅꯤꯡ ꯃꯇꯝ ꯇꯧ ꯌꯥꯕ꯭ꯔꯥꯕ ꯔꯨꯠ ꯄ꯭ꯔꯨꯅꯤꯡꯂꯣ ꯔꯨꯠ ꯄ꯭ꯔꯨꯅꯤꯡꯁꯦ ꯏꯪꯊꯝꯊꯥꯗ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯄꯥꯟꯕ ꯂꯣꯏꯈꯤꯕꯒ ꯑꯗꯨꯝ ꯇꯧ ꯌꯥꯔꯦ ꯀꯩꯅꯣꯗꯁꯨ ꯍꯥꯏꯗꯤ ꯀꯥꯂꯦꯟꯗꯁꯨ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯏꯁꯨ ꯀꯥꯂꯦꯟ ꯃꯇꯝꯗꯗꯤ ꯄꯥꯟꯕ ꯁ꯭ꯇꯦꯖꯅꯤꯅ ꯄꯥꯜꯂꯤꯉꯩ ꯁ꯭ꯇꯦꯖꯇꯗꯤ ꯃꯔꯥ ꯁꯣꯛꯄꯗꯣ ꯌꯥꯗꯦꯕ ꯃꯔꯥ ꯍꯥꯔ ꯍꯥꯞꯄꯗꯐꯥꯎ ꯃꯔꯥ ꯍꯣꯒꯥꯏꯕꯁꯦ ꯄꯥꯝꯕꯤ ꯁꯣꯛꯄꯅꯦꯕ ꯄꯥꯜꯂꯤꯉꯩ ꯁ꯭ꯇꯦꯖꯇꯗꯤ ꯑꯗꯨ ꯄꯥꯟꯕ ꯂꯣꯏꯈ꯭ꯔꯀꯥꯟꯗꯗꯤ ꯑꯩꯁꯦ ꯄꯥꯟꯗ꯭ꯔꯕꯩꯅꯤꯀꯣ ꯍꯧꯖꯤꯛ ꯔꯨꯠ ꯀꯛꯊꯠꯂꯤꯁꯦ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯗ ꯑꯗꯨꯝ ꯇꯧꯒꯦꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯑꯣꯛꯇꯣꯕꯔꯗ ꯑꯗꯨꯝ ꯇꯧꯒꯦꯁꯨ ꯌꯥꯏ ꯄꯥꯟꯕꯕꯨ ꯂꯣꯏꯈ꯭ꯔꯗꯤ ꯑꯗꯨꯝ ꯑꯣꯛꯇꯣꯕꯔꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ